Governor chair lauduna lok vavanda pung ahum lom chupna mi fam pangtoktuna asoi angam thohandana ba khanakri karam thoklaga ba President Draupadi Murmu gi khongjat oza sai matang cha khoi jalak chaning bade khoi gi nupilan gi thoramda saruk yana bagi damta no mangang khatna khoi gi khoi gi Bharat ki President type ta Draupadi Murmu gi khongjat asi khoi gi underground gi khoi gi apunba khoi gi aina thingraba underground organization singi apunba lofkor kom amasung National Revolutionary Party khoi gi athingba boycott chu thamkhram ne oza lakadriba khongjat asida oza sai matang cha oza kari thoklaga da ba haibasini oza sai matang cha kamai yeng le oza khoi mase mahausa da haibdini sengna haraga de khoi any India gi president prime minister entre any makok thongwa maroi sing lakwa matamda ekoina hek khangak padagi hai taringa si faw dum thingaga lae matam mama ekoina social media gi platform ga se leitringai aduga ekoina communication gi potsi yam wana paw forbo hin tawna ba matam duradi ekoina newspaper sing the print media sing maroina electronic media leitringai matamda khoi smaina lalo lup sing na sumba athing ba thame hadi praja miyam sing si mapan thobu ki ne dana khotna chatpa ngamda dum tawnarami adu hujikan di ekoina ta sengna athing ba mayam sing se dum leitabana te thingi aduga lalo lup sing na thingai maram chisu ta sengna haraga di ekoi sovereign state amoina manim khatam ba lamdam lebak amoina manim khatam Southeast Asian country manung da ningthau pan lebak ona leram basi India na 1949 da loksan gi badagi haiba taringa sidi koina India manung da India gi fiba nung da tingraba targa su ngasi di ekoi gi ning khatam ba citizen amoina phangba potu leitabana maram mora kan da ngasi su dum ekoi lal hauduna khulai baidana ima lebak iram dam ning khatam ma porkani ana leiba ekoi gi nungai ba sangsar mayam ama hai tari thadu okanda koi umang wamang da daga tum bacha machet ngasi dum lam thengrag lei koina uri swais da ekoina government of India gi policy dana ekoi ning tam na lausing si lotion ba aruga ekoi makhoi gi oiba makhoi gi administration makhoi gi law si sabchana ekoi uji India da leiti haibana te ko koin lei si comparison duni aduna tasengna haiba taraga di madugi matung inna ekoi adum madu chalaira kanda ekoi tasengna haraga di ekoi democracy chalaga su constitutional protection fundamental rights me ama phangom thokpa sing phangde hana lawriba sing si phangma natraga phangdaba madugi sasan dugi makhada adum satnaba hotna chalhanaba hotna bani haib tare amna kalam rom dana ekoi ningthau panba lebak ama dawna leiramba potu lehengadabani leitabi yaroi hanjingadabani ekoi mikha polaga hingba yaroi ipai pu singna thamamba pota lu tong de I marik ama cheli fawbode ekoi minai oraga leidu shrupudi ekoi isana isa ngakcharaga natra ngak thokchanaba leinaba hotnagani haibagi pandam duda ekoi sovereign state am phangnaba hotnabada ngasidi apun balal holu korkom amadi NRFM na ngasi tawriba potse masi makoi lalawagi chapchaba moi revolutionary ideology theory aduga makoi gi leiba chana kangondugi matungina lauthoropani ani sedum matam pumbada muknaduna ekoi India government aruga ningtamna law horiba manipur gi lalaw ba singa adum muknada lakpa singa sisu ko num uri masigi pochigi marakta ekoi gi praja singna ekoi manipur gi miyamna masidida ekoi gi kayamna madugi pochida mamangda support tor madumain tawbo tawgi dage natraga madu ugadra uroidra haiba potudi hayengsi ekoi yawdribudi khangba ngamaroi aduna ta sengna hagadi hayengsi koina president of India Draupadi Murmu hojiksu ekoi ta sengna ma lakpagi baram si koi manipur da president rule impose tokiba article 356 chalairaga leibasa laibra nadraga ekoi asuk sangaba ekoi conflict sigi crisis sigi matang dadi nomuta masigi lakide adubu ekoina nupilan thoram ekoi karigi damakta ekoi ngasi pangthoi karigi nupilan hauki haibasi hankatna yengaga ningsing bakrati mathau tai miyam ekoina madugi matungina ekoi hujik nupilan pangthokasu hariba India gi president na laaga yawbasida kayamna maduna hena matik magul hapkadori natraga maduna mingchat thiengadori bra haimanga singba singse ekoi hujik lalaw lup singa thamaiba wafam singduga boycott torpda yawriba pochika natragana ekoi gi oiba na lai ekoi mioi ekoi ase common people amoina ekoi ngasti nupilal haibsi karino haibsi kumna ningsingba mathau tabra haibgi achu wangamadi lai ahamba nupilan se ekoi 15 March 1904 dagi haugibani masi Colonel Maxwell gi matamda haibdare magna yamna kaino gi force lever haitare laluka bagi madugi system du torkoda madugi against madu haukiba pot amani hana ekoina sumaina thengnai ani subada 1939 sta ekoi gi tawkiba pot ani subu nupilan gi kaino sina ekoi ta sengna yamna highest scarcity of rice aruga marawari sing mayam amana madugi British ka manarakanda haibdare export of rice by the Marawaris at the monopolies with British support and ekoina thengnariba porse madugi yamna economically koida yamna madugi oppress oiba pot amakha lakpa yabagi
pot mayam singdu policy ma chathrak pudu modu thingna ba khoi gi ima ibel singduna matam gi nupi singna haura kanda tawki ba pot namani aduna khoi gi di tasena yamna khoi gi role of maira pai bis na tra roles of imas in manipur si yam wang ba pot namani nupi gi phida thak si malem da numita di har British empire na ki ba pot am oye ba role in economic and political struggle the thing ki ba pot mayam sing se sigi marakta khoi gi manipur gi adugumba puwari manipur gi history si khanga ga lakpi ga doribra natragana madugi pot mayam sing sigi marakta kari wafam thamba natragana aikoi president of India oina recognition piribra haibagi pot se aikoi no jik yamna chamamna ba pot mo oibnina ngasi gi adugumba heading da karaga thama iba pot se aikoi na ngasi naina bada yamna matang chaba pot amadi oi adubu masi lakhra matungda naina ragadi madugi kainogi aphapata mayam je hena mayek sengadra khanjai adubu aikoi na nupi ama oina nupi ama aikoi gi president of India oina aikoi gi nupi lan gi thorumda ningsing birga lakpase aikoi manipur gi husik pis sandan leiba IDPs mayam amang asi khar hanjin badi haure ko ar even bishnupur gi DC puja elangbam amadi koi DC ko yamun khangjai toijam open ro ko moi mayam hona bidana koi gi ngasi di mi hanjin ba horo pachi amba mo koin oi mayam thagan rei Federation of Haumi Youth Front naga thagalak pot koi na ure ngasi di ko sumba mayam se koi manipur da even ngarang koi cycle gi jaga da ngasi chumra lanbra koi gi social media pages sing da koi yam phangi kai gi no phangi di kaino ni koi Kamelok adwai jaga da leptana nungmai automatic rifle mayam ama kape kaina haiba mayam ama khoi ngasi ju thengnari auna sumba mayam sing si sum naina matamda khoi gi tangdu leita da ba pot sigi kamaina khoi lotion jige khoi BJP ji one of the most powerful kaino haiba tare party in India mayam sum haina bani ai ngasi thengna ba ko makhoi di impossible haiba wahi si leite ari kuki gi MLA makhoi taret si BJP ni moi khoi na ngasi WhatsApp ki kaino da thengna bani ko aduna impossible hai wai si makhoi BJP da yaud bani kaina hai aduna impossible oina solution ji kaino torok na crisis sigi thammi sigi maram si makoina thambani kaina haiba karasu yaure kari gi no kanda makoi masel mo fana daba aragi yamna selfish oiba aragi makoi da kathokpa yaudaba lusing mangakta oibana ni kaina harakpa pot khara makoi WhatsApp ki sources nga ji thengnai ba ko adum masi su dum lale habadi yaroi maram de koina conflict ki what are the 3 C's of conflict and koina thengna matam da collaboration compromise and communication haiba pot se ngasi IDP sing lenga matam matam gi brigade officers sing koi kaino gi popular government leitraga su BJP wa da to kharsi ko so the rule koi ujiki lengak leitrabnina magi rule duna law do sasan toriba matam ji da haib tare ko masi gi posil leiti na khali aduna peace building da dakar leiba yamna constructive oiba ada compassion aduga ngasagi conciliation koi dagi mongon da commitment communication and contemplation je koi na manipur ge u da basine ba sigi posi urako una ba hona ba da koi na president gi khongchat lak po je masai se mana thambiram go doribra natraga na dum chumnagi normal visit oina mamang da India gi leaders central gi leader mayam am la ga sakhibu maina o ko wafum khra tham madum chakhidro wafum duda ta sengna haragadi praja mayam su ningjing mangjing madum leitab nate sigi mathakta masum mayam sing mamang da tholaiba thogdoksina aikoi da thajaba piuraga thajaba mangal lakko mayam duna maram orakan da haibitare koina manipur gi ningtam lalhongnen lairiba luk mayam am punsin bagi korkom aragi NIFM naga ngasi protest or iba magi lakko tor ibse oibi yai hena ai sumaina ai wakul thamjaki yam nuai sa